ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯈꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯖꯦꯟꯕꯤ ꯃꯃꯥ ꯃꯆꯥ ꯒꯥꯔꯤꯗ ꯇꯛꯑꯝꯃꯒ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥ ꯃꯣꯏ ꯑꯅꯤꯁꯦ ꯄꯨꯈꯟꯗ ꯈꯟꯅꯩ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯕꯕꯥ ꯏꯃꯥ ꯈꯟꯅꯔꯤꯗꯣ ꯑꯩꯅ ꯆꯪꯁꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯇꯣꯛꯑꯝꯃꯤ꯫ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯑꯉꯥꯡ ꯍꯜꯂꯛꯇ꯭ꯔꯒ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯈꯟꯅꯔꯤꯗꯨꯅ? ꯍꯟꯖꯔꯛꯁꯅꯤ ꯀꯩꯅꯣ? ꯃꯥꯕꯨ ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡꯗꯧꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯧ, ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ꯫ ꯑꯗꯨꯝꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯟꯖꯔꯛꯁꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯅꯤ, ꯆꯥꯛꯅ ꯀꯅꯥꯒꯤꯗ ꯆꯥꯔꯤꯅꯣ ꯂꯩꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ꯫ ꯅꯃꯥꯒ ꯅꯪꯒꯁꯨ ꯑꯩꯅꯗ ꯑꯉꯥꯡ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯪꯉꯨꯕꯒ ꯐꯣꯟ ꯇꯧꯕꯗꯨ ꯃꯗꯨ ꯅꯠꯇꯅ ꯈꯔ ꯉꯟꯅ ꯀꯔꯥꯏꯗ ꯂꯩ, ꯀꯔꯤ ꯇꯧꯔꯤ ꯅꯣꯏ ꯑꯅꯤꯅ ꯅꯣꯡꯃꯇ ꯍꯪꯕ ꯅꯠꯇꯦ꯫ ꯐꯔꯣꯏꯗꯣꯏꯔꯤ ꯅꯣꯏ ꯑꯅꯤꯁꯨ ꯍꯥꯏꯗꯅ ꯉꯥꯡꯉꯛꯏ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯄꯥꯒ ꯃꯥꯟꯅꯔꯨꯔꯅꯨ, ꯑꯗꯨꯒꯤ ꯃꯍꯨꯠ ꯐꯣꯟ ꯇꯧ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯐꯣꯟ ꯇꯧꯔꯤꯅꯤ, ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯆꯠꯇꯦ꯫ ꯐꯔꯦ ꯑꯗꯣ ꯑꯩ ꯂꯤꯆꯩ ꯃꯔꯨ ꯑꯃ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯈ꯭ꯔꯒꯦ, ꯑꯗꯨꯒ ꯑꯩ ꯃꯥ ꯂꯥꯛꯄ ꯑꯁꯥꯏꯗ ꯉꯥꯏꯒꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯇ꯭ꯔꯤꯐꯥꯎ ꯀꯟꯊꯒꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ, ꯃꯥ ꯆꯠꯄ ꯉꯝꯗꯅꯕ ꯍꯥꯏꯗꯅ ꯑꯩꯁꯦ ꯁꯥꯎꯅ ꯊꯣꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯍꯦꯛ ꯍꯜꯂꯛꯄꯒꯗꯤ ꯌꯧ ꯌꯧ ꯇꯧꯅꯔꯨꯅꯨꯀꯣ ꯂꯥꯎꯔꯛꯏ꯫ ꯅꯨꯃꯤꯠꯁꯦ ꯄꯨꯡ ꯌꯥꯝꯅ ꯊꯦꯡꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯁꯤꯜꯂꯛꯄ ꯄꯨꯡ 6ꯃꯨꯛꯇꯤ ꯇꯥꯔꯤ꯫ ꯁꯥꯎꯅꯤꯡꯅ ꯑꯩꯁꯨ ꯁꯣꯔꯣꯛꯇ ꯐꯣꯟꯗꯨꯃꯒ ꯏꯅꯥꯎꯅꯨꯄꯥꯗꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤꯒꯤ ꯃꯃꯥꯡ ꯂꯩꯔꯛꯇ ꯂꯩꯕ ꯃꯧ ꯑꯃ ꯃꯆꯥ ꯑꯄꯤꯛꯄꯗꯨꯒ ꯗꯨꯀꯥꯟꯗ ꯊꯣꯛꯆꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯃꯁꯛ ꯈꯪꯅꯖꯕꯒꯤ ꯋꯥꯅꯤ, ꯀꯧꯕꯗꯤ ꯅꯣꯡꯃꯇ ꯀꯧꯅꯔꯨꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯧꯁꯦ ꯑꯄꯤꯛꯄ ꯃꯆꯥꯗꯨ ꯄꯣꯔꯒ ꯊꯣꯔꯛꯄꯅꯤ꯫ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯀꯥꯔ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯌꯥꯡꯅ ꯊꯧꯔꯛꯑꯒ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯅꯨꯄꯤꯗꯨ ꯊꯣꯝꯕꯤꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯍꯦꯛ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯂꯝꯖꯥꯎ ꯑꯣꯏꯕꯅꯤꯅ ꯃꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯈꯨꯗꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯈꯔ ꯁꯣꯛꯄ ꯄꯟꯕ ꯎꯕꯗꯨꯗ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯑꯗꯥꯏ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯍꯧ ꯄꯨꯈꯠꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗꯨ ꯌꯥꯎꯕꯤꯔꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯏꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯈꯜꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏ꯫ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ꯫ ꯀꯣꯟꯅ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯒꯥꯔꯤꯗꯨꯗꯤ ꯅꯝꯕꯔꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯄꯒ ꯎꯍꯧꯗ꯭ꯔꯦꯗ, ꯒꯥꯔꯤ ꯃꯁꯛꯇꯨꯕꯨꯗꯤ ꯈꯪꯍꯧꯏ, ꯑꯗꯣ ꯀꯣꯟꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯔꯒ ꯐꯥꯕ ꯌꯥꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯈꯔꯗꯤ ꯁꯣꯛꯑꯦꯅꯦ, ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤ꯫ ꯀꯝꯇ ꯇꯧꯕꯤꯔꯝꯗ꯭ꯔꯒꯗꯤ ꯐꯈ꯭ꯔꯅꯤꯗ, ꯈꯔꯒ ꯋꯥꯖꯕꯒ ꯏꯃꯨꯡꯗꯣ꯫ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯄꯣꯔꯒ ꯗꯨꯀꯥꯟꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯀꯩꯅꯣ ꯂꯩꯕ ꯊꯣꯛꯆꯔꯛꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯁꯤꯗ ꯌꯨꯝꯗꯒꯤ ꯕꯕꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯥꯏꯗ ꯂꯩꯒꯦ, ꯍꯧꯖꯤꯛ ꯀꯅꯥꯅꯣ ꯂꯝꯖꯥꯎꯗ ꯒꯥꯔꯤꯅ ꯊꯤꯡꯉꯝꯃꯦ ꯍꯥꯏꯔꯤꯁꯤꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯃꯃꯥꯡꯒꯤ ꯏꯄꯨꯂꯥꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅꯤ, ꯀꯦꯅꯦꯗꯤꯒꯤ ꯅꯨꯄꯤꯗꯣ, ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯒꯤ ꯂꯩꯔꯤ꯫ ꯑꯃꯗꯨꯗꯤ ꯍꯜꯂꯛꯑꯕꯨ ꯍꯪꯉꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛꯇ꯫ ꯏꯍꯦ ꯅꯨꯡꯉꯥꯏꯇꯦꯗ, ꯑꯗꯨ ꯐꯔꯦ ꯀꯩꯅꯣ ꯈꯔ ꯍꯦꯛ ꯆꯦꯟ ꯆꯣꯡꯕ ꯇꯧꯕꯤꯔꯣ, ꯐꯤꯕꯝ ꯌꯥꯝꯅ ꯂꯨꯕ ꯃꯥꯟꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯔꯗꯤ ꯂꯨꯔꯦ ꯃꯣꯏꯒꯤꯁꯤ, ꯑꯉꯥꯡ ꯑꯄꯤꯛꯄꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯃꯥꯁꯨ꯫ ꯕꯕꯥ ꯗꯣꯛꯇꯔ ꯊꯣꯔꯛꯑꯦ ꯑꯃꯨꯛꯇ ꯊꯝꯃꯣ, ꯑꯩ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛꯇ ꯍꯪꯒꯦ꯫ ꯕꯕꯥꯅꯁꯨ ꯍꯣꯏ ꯏꯄꯥ ꯊꯝꯃꯦ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯈꯤ꯫ ꯉꯁꯥꯏ ꯑꯁꯣꯛꯄꯗꯨ ꯄꯨꯁꯤꯟꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯝꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏ, ꯑꯉꯥꯡꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ, ꯃꯃꯥꯗꯤ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ, ꯅꯣꯏ ꯃꯔꯛꯇ ꯏ ꯄꯤꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯊꯣꯔꯛꯎ, ꯏꯒꯤ ꯃꯊꯧ ꯈꯔ ꯇꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯅꯝꯕꯅ ꯂꯥꯛꯏꯕꯁꯤꯡ ꯑꯗꯣ ꯑꯍꯜ ꯉꯥꯛꯇꯒ ꯑꯣꯏꯕꯒ ꯏ ꯄꯤꯕꯗꯣ ꯑꯩꯉꯣꯟꯗꯒꯤ ꯃꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗꯅ ꯑꯩꯉꯣꯟꯗꯒꯤ ꯏꯗꯨ ꯄꯤꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯍꯥꯏꯔꯒꯅ ꯑꯉꯥꯡꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥꯗꯨꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯀꯨꯕꯣꯛ ꯃꯥꯒꯤ ꯅꯨꯄꯥ ꯃꯣꯏꯗꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯂꯩꯇ꯭ꯔꯕꯅꯤna ꯃꯃꯥ ꯃꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯄꯨꯊꯔꯛꯏ꯫ ꯌꯨꯝꯗꯒ ꯆꯪꯗ꯭ꯔꯦ ꯄꯨꯡ ꯐꯅ ꯊꯦꯡꯉꯐꯥꯎ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯑꯗꯨꯝ ꯌꯥꯎꯔꯦ꯫
ꯑꯩꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯀꯦ ꯇꯧꯔꯛꯄꯗ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30ꯃꯨꯛ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯗꯤ ꯃꯪ ꯑꯗꯨꯒꯁꯨ ꯈꯔ ꯑꯗꯨꯝ ꯂꯥꯞꯅꯔꯝꯃꯤ꯫ ꯑꯍꯟ ꯈꯔ ꯅꯍꯥ ꯈꯔꯒ ꯑꯩꯈꯣꯏꯁꯤ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯋꯥꯔꯤ ꯇꯧꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯑꯩꯅ ꯃꯣꯏ ꯑꯇꯩꯗ ꯁꯨꯝꯅ ꯍꯥꯏ, ꯇꯨꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕꯗꯣ, ꯑꯁ ꯑꯩꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯇꯁꯦꯡ ꯑꯗꯨꯝ ꯎꯍꯧꯔꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏ ꯑꯇꯩꯁꯤꯡꯗꯨꯅꯁꯨ ꯑꯣ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯝꯃꯒ ꯃꯣꯏꯗꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯍꯧꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗꯅ ꯌꯨꯝꯂꯣꯝꯗ ꯑꯩꯁꯨ ꯏꯇꯣꯝꯗ ꯆꯪꯉꯛꯏ꯫ ꯁꯨꯝ ꯑꯩꯁꯦ ꯌꯨꯝꯗ ꯈꯣꯡꯅ ꯇꯞꯅ ꯍꯜꯂꯛꯄꯁꯤꯗ ꯑꯉꯥꯡꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯃꯨꯛꯀꯁꯨ ꯇꯨꯡꯗꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯅꯤ, ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯕ ꯎꯗꯦ꯫ ꯋꯥꯈꯟꯗ ꯑꯩꯁꯨ ꯍꯦ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯏꯟꯅꯔꯛꯑꯦ, ꯈꯤꯇꯪ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯔꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯌꯨꯝꯗꯗꯤ ꯌꯧꯔꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯃꯥꯅ ꯑꯩ ꯍꯜꯂꯛꯄꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯕꯤꯔꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯁꯠ ꯑꯩꯁꯦ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯈꯔ ꯏꯁꯥꯁꯦ ꯆꯥꯏꯊꯔꯒ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯆꯜꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯆꯧꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤꯗꯣ ꯑꯩꯒꯤ ꯃꯥꯡꯗꯅꯤ ꯇꯧꯔꯤꯗꯣ, ꯅꯨꯡꯉꯥꯏꯇꯦ ꯀꯝꯗꯧꯔꯨꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯁꯨ ꯑꯉꯝꯕ ꯏ ꯄꯤꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯐꯔꯦ ꯏꯆꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯔꯝꯃꯤꯗꯣ, ꯑꯗꯨ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯏꯆꯥ ꯋꯥꯔꯝꯃꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯆꯥꯛꯇꯤ ꯂꯥꯝꯗ꯭ꯔꯕꯅꯤ, ꯑꯗꯨ ꯈꯤꯇꯪꯗꯤ ꯆꯥꯒꯦ, ꯑꯃꯗꯨꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯀꯔꯤꯃꯇ ꯍꯥꯏꯔꯨꯔꯅꯨ, ꯂꯥꯛꯑꯣ ꯏꯃꯥ ꯅꯪꯒꯤ ꯆꯥꯛꯇꯣ ꯊꯥꯡꯇꯣꯛꯄꯤꯔꯝꯃꯒꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯆꯥꯛ ꯊꯥꯡꯇꯣꯛꯄꯤꯔꯛꯇꯨꯅ ꯑꯩꯁꯦ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨ ꯇꯨꯝꯊꯔꯛꯑꯝꯃꯤ꯫ ꯍꯦꯛ ꯇꯨꯝꯊꯕꯒ ꯑꯩꯒꯤ ꯃꯪꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯄꯣꯔꯒ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯎꯅꯕ ꯆꯪꯉꯛꯏꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯒꯣꯡ ꯆꯪꯁꯜꯂꯛꯏ꯫ ꯕꯕꯥ ꯏꯃꯥ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯃꯪ ꯑꯗꯨꯗ ꯀꯤꯖꯗꯨꯅ ꯍꯦꯛ ꯆꯤꯡꯉꯒ ꯀꯞꯄꯝꯃꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯑꯃ ꯏꯁꯥꯗ ꯄꯣꯛꯈꯤ ꯅꯨꯃꯤꯠꯇꯨ꯫ ꯀꯣꯟꯅ ꯊꯪꯗ ꯏꯃꯥꯅ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯏꯆꯥ ꯀꯩꯗꯧꯔꯒꯦ, ꯁꯦ ꯏꯃꯥ ꯂꯩ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ? ꯑꯩꯁꯨ ꯄꯨꯛ ꯍꯧꯒꯠꯂꯦ, ꯑꯗꯨꯒ ꯏꯃꯥ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕꯁꯤꯡ ꯑꯗꯨꯗꯤ? ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤꯗꯨꯗꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯏꯆꯥ ꯀꯔꯤꯃꯇ ꯇꯧꯗꯦ, ꯉꯁꯥꯏ ꯅꯪꯅ ꯌꯥꯎꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗ ꯇꯧꯕ ꯑꯣꯏꯔꯤꯅꯤ꯫ ꯄꯣꯊꯥꯔꯣ ꯏꯃꯥꯁꯨ ꯇꯨꯝꯗ꯭ꯔꯤ, ꯀꯤꯔꯨꯅꯣ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯖꯩ, ꯀꯔꯤ ꯃꯪꯅꯣꯅꯦ ꯏꯅꯥꯛꯇ ꯍꯦꯛꯇ ꯖꯔ ꯍꯦꯛꯇ ꯆꯪꯁꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯀꯤꯅ ꯑꯃꯨꯛ ꯇꯨꯝꯊꯔꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯏꯅꯥꯎꯅꯨꯄꯥꯗꯣ ꯈꯔ ꯉꯥꯡ-ꯆꯩꯕ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯊꯕꯛ ꯆꯠꯅꯕ ꯑꯃꯨꯛ ꯂꯣꯏꯁꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯩ꯫ ꯃꯗꯨ ꯅꯪꯅꯕ ꯑꯩꯁꯦ ꯑꯃꯨꯛ ꯍꯣꯕꯦ ꯆꯠꯂꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯗ ꯆꯤꯕꯣꯟ ꯋꯥ ꯈꯔ ꯉꯥꯡꯅꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯤ ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯄꯥ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯛꯑꯦ, ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯣꯔꯒ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯦ ꯍꯥꯏꯕ ꯋꯥ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯋꯥꯔꯤꯗꯣ ꯈꯔ ꯇꯥꯟꯅꯔꯝꯃꯒ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯩꯗꯤ ꯑꯑꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯔꯛꯇꯅ ꯑꯗꯥꯏꯗ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯥꯏꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯁꯤ ꯄꯣꯛꯊꯣꯛꯇ ꯊꯣꯛꯄ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯌꯨꯝꯒ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯀꯀꯥ ꯅꯤꯃꯥꯏ ꯍꯥꯏꯗꯅ ꯑꯍꯜ ꯑꯃ ꯂꯩ꯫ ꯃꯥꯗꯤ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯟꯒꯜꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯁꯦ ꯊꯕꯛ ꯃꯐꯝꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯃꯥ ꯃꯆꯥꯁꯤ ꯇꯁꯦꯡ ꯍꯦꯛꯇ ꯊꯣꯛꯑꯒ ꯆꯠꯂꯒ ꯂꯩꯔꯝꯕꯅꯤ ꯍꯥꯏ꯫ ꯃꯗꯨꯗ ꯃꯥꯁꯨ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯃꯥꯡꯈꯤꯗꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯒ ꯃꯌꯨꯝꯗ ꯆꯦꯟꯁꯜꯂꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯀꯀꯥꯁꯦ ꯑꯗꯨꯝ ꯋꯥꯟꯊꯔꯛꯑꯝꯃꯤ꯫ ꯃꯗꯨꯃꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅꯤ꯫ ꯃꯥꯁꯦ ꯑꯇꯩ ꯃꯇꯝꯗꯗꯤ ꯀꯌꯥ ꯆꯠꯀꯟꯗꯦ, ꯊꯥꯡꯖ ꯅꯨꯃꯤꯠꯀꯨꯝꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯨꯝꯕꯁꯤꯅꯤ ꯑꯌꯨꯛꯇꯒꯤ ꯍꯦꯛꯇ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯗꯣꯏꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯈꯪꯗꯅ ꯑꯩꯅ ꯙꯞ ꯇꯧꯔꯛꯑꯝꯃꯤ꯫ ꯅꯪ ꯉꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯗ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯑꯉꯥꯡꯗꯣ ꯑꯩꯅ ꯀꯤꯍꯜꯂꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯕꯕꯥꯅ ꯐꯧꯁꯤ ꯃꯤꯜꯗ ꯈꯔ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯈꯤꯉꯩ ꯑꯉꯥꯡꯁꯦ ꯂꯩꯔꯝꯗꯦ꯫ ꯕꯕꯥ ꯏꯃꯥꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯁꯥꯎꯔꯦ ꯑꯩꯁꯨ, ꯅꯣꯏꯅꯗꯤ ꯑꯉꯥꯡꯁꯦ ꯋꯥꯔꯛꯄ ꯍꯩꯇ꯭ꯔꯤꯁꯤ, ꯍꯣꯔꯦꯟ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯑꯒ ꯅꯕꯥꯅꯤ ꯈꯟꯅꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯅꯨꯃꯤꯠꯇꯣ ꯊꯤꯜꯂꯤ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯇꯥꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯅꯥꯎꯅꯨꯄꯥꯁꯤ ꯄꯨꯡ ꯊꯦꯡꯉꯐꯥꯎ ꯃꯥꯁꯦ ꯍꯟꯖꯜꯂꯛꯑꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯁꯦ ꯄꯨꯡ 10 ꯇꯥꯔꯐꯥꯎ ꯍꯜꯂꯛꯑꯝꯗꯦ꯫ ꯑꯩꯁꯨ ꯁꯥꯎꯗꯅ ꯑꯩꯒꯤ ꯀꯥꯗ ꯕꯕꯥ ꯏꯃꯥꯅ ꯀꯧꯕꯗꯨ ꯈꯨꯝꯗꯕ ꯃꯈꯩ ꯂꯩ꯫
Pung tara khara helakpa matam adai da babase gi kada masi yamna kina sangzarai aduga ingonda themduna sauba nanaudo asai phau ipa ga yengusila u kaurai aiso nungairakta hoise haidana phuk hawgalaga babaga lamjau phau inau nupa du yengba thora ami matam adu da lekai asisu pung kitang thengkragadi mi mata yumdagi mapan thuknadrabani thoiba thodo aki akhang kaya duda aduna babaga iga suwadi ngangnadi adum tumin thora ami sorokta sumi mata sanaramdi sum yengakpada laptang na inaw nupa si lakpadong na miyama lakpagi moong si babaga iga na urami babada soy na baba aday sa kanano ako'y nongdambara hangami baba na soy bungo mali adu kay no madi asay da muksap le krisina hayrei ay namo baba asay matek ama sangsalu sila o haydana babaga iga sangsalakpada adu dali pamamiyoy do kudakta mangkraga laikhidaba sajin bi mama masado maduway na aday da maningon tuwaga lepaga layrami babadi ahan gaway baga madu ubada makuto na matabang mapada pairaga kapapsing aga lektaki ay so nga hekto da laway luton salami lebok pabadi inaw nupaso kangaw da na inakta sang salaga kayno dada tawrisidi hayda na ibani sang duna babasi yumda pusalay maayba makawraga yanghanbada thaway do ting narubay ni hayray lai khurambaday di ko na di tamna paray aduga mafam aduda maiba tawraga mayam sangdana lai su khuram thoami kitang di lai khuram thokibada gidi phai aduba nong mangba misak mira khon tanaraktraba matamdani adu mama masado mafam aday da dum thokli mayam hamagi wari si matang asay da loizari ani suba wari si muk mayam da khudun tamzari matamdo ngasidagi na sahi mapan muki mamagi wari oidurini aigi mingse sarat kausay mayam na di asawba hayraga dum khangnarami silinaw so ani sude ay itumdani ay sumatam aduda di nupi thizatri pakhang oiri ay na thaza kaubi nupi ama matam aduda khangnazarami adubu laibak sina thiri di thaza gay kasi ibani si yek thuknarami madu oiraga so thaza gay ga kuina mari lenarakpana ay na thaza bu lapthokpadi ngamamdi nongmadi imana ay ginakta sangakduna sumna hayrai achawba nangna khangnariba nupido lawna leinaba yaroy aduna ngalingayda nabani lapthokna ho yekthokpa harisi afaba nate nakhoi ani lawna leinaba afaba oiroy nakhoi ani gi khalagani aina hairibasi kitang ngangbada gyan taw haidana seirai aiso imada wansanduna ima yekthoga su kaidauge isoda phajana thongni jarga loire ai thajabu thadokpadi ngamni thajade aduna ima hoina so aigi apambasida athingba pibirakanu aisu si haramduna thuna yumdagi thoraktuna khogi pukri mapal aduda phamduna lei haijabagi wani ima hoina haribajisu amarumda chummi haidana khalami phana madu oijaraga so aina thajabu thadokpadi ngamoi si khanduna aisu mafam aduda ngahak tumina phamduna lei ngak leraga imana bama laktuna aingonda itaw kaino nang ngasidi mathayamna saina uida kaidobo yawrake hangai aisu imana baduna hangakpaduda sumna khommi bhai ai mathayamna saba thaba ma tawre kamaina tawdoino khangde aina dumna haibaduda imana baduna sunoktuna itaw yek thokpase yamna phattabani adu noi ani bu yanaragadi karisu kaide hairai aina so mahoi adu budi summi imana yumda ngangman basida ise lepham chafam amata khangdre silinaw so ani sude heng phatanungda thogadi kamdongni haidana yamna ngangseiba tawi ai kaidokdoino khangdre yumdaga lepham khangdrabani wari ngayak sarga imana baduna suhomo kokten seloi taw sungangne leidoi saru yek thokpa longna leinaba mayam masulai isorgi nongdam khondu yengo hairai aiso hoid aduna pharani aduna tragadi thajaga igase lapna khiba soidana tare asumna hapta amuk leiraga ina thajabu numidang aduda selase haidana mayumdagi kauthoga yumda purai aina thaja purakpa ubada imadi yamna saurami aingonda so yamna thina seirai adubo babana aingonda yengaga sumna hairai ibungo chango ibe mase kada busanbiro namana ngangbada sauganu ko hairai babagi waduda isu thongna ama kitang oijarami imana yadrabasu babana yari khanbada aina thajabu aigi kada busanduna thambirami imaso babana yadrabanina wa ngangba kidana kya ngangamde asumna numituda khoisi chenba haibadu oirami nonganbaga babana paw haidokpa chalubada thaja hoigi ima babana su yek thokpagi hairakpada babana so angang ani se khaidoknaba su pamdre isoda thongni jarasani haidana akhoinigi lohongba matam su thuna leptuna adum lohongami imade engonda yamna saurei mana pamdaba nupi lawi haidana
ꯑꯩꯉꯣꯟꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧ ꯉꯥꯡꯕ ꯇꯧꯔꯝꯗꯦ ꯊꯥꯖꯁꯨ ꯕꯕꯥꯒ ꯑꯩꯒ ꯂꯩꯇꯕ ꯃꯇꯝꯗ ꯊꯤꯅ ꯉꯥꯡꯕ ꯆꯩꯕꯤꯕ ꯀꯌꯥ ꯑꯃ ꯏꯃꯥꯅ ꯇꯧꯕꯤꯔꯝꯃꯤ ꯑꯩꯒ ꯏꯃꯥꯒ ꯈꯟꯅ ꯆꯩꯅꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯊꯥꯖꯕꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯆꯩ ꯑꯩꯁꯨ ꯏꯃꯥꯅ ꯊꯥꯖꯕꯨ ꯊꯤꯅ ꯉꯥꯡꯕꯗꯣ ꯃꯗꯨ ꯎꯔꯒ ꯁꯥꯎꯅꯤꯡꯗꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯅꯪꯅ ꯊꯥꯖꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯅꯃꯧꯁꯤ ꯐꯥꯎꯕ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯃꯥꯒ ꯂꯣꯏꯅꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯕꯥꯁꯨ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯁꯨꯝꯅ ꯍꯥꯏ ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯅꯥꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯅꯈꯣꯏ ꯎꯗꯕ꯭ꯔꯥ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯕꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯨ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕꯅꯤ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯤꯅ ꯇꯥꯔꯒ ꯑꯩ ꯏꯀꯥꯏꯖꯩ ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯏ ꯕꯕꯥꯅ ꯏꯃꯥꯗ ꯆꯩꯍꯧꯕꯗꯨꯁꯨ ꯑꯩꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄ ꯆꯍꯤ 2 ꯐꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯤꯠꯇ ꯏꯆꯥ ꯎꯕꯗꯤ ꯐꯪꯉꯝꯗꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯃꯥꯅ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯌꯥꯗꯕꯒ ꯏꯆꯥꯒ ꯑꯃꯨꯛ ꯎꯗꯕꯁꯤꯗ ꯆꯤꯡꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯉꯥꯡꯕꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯉꯥꯡ ꯄꯣꯛꯇꯕꯤꯅꯤ ꯌꯦꯛ ꯊꯣꯛꯄ ꯂꯧꯅꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯉꯥꯡꯅꯍꯧꯏ ꯑꯩꯈꯣꯏꯅꯤꯁꯨ ꯇꯧꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯨ ꯑꯗꯨꯃꯛ ꯈꯥꯡꯖꯔꯝꯃꯤ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯅꯤꯅ ꯂꯥꯏꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯊꯧꯅꯤꯖꯕꯗꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯥ ꯂꯦꯞꯈꯤꯔꯝꯃꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅꯁꯨ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯩꯅ ꯕꯕꯥꯒ ꯏꯃꯥꯒꯗꯁꯨ ꯄꯥꯎ ꯑꯗꯨ ꯇꯝꯃꯝꯃꯤ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯕꯥꯗꯤ ꯃꯁꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯕꯕꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯍꯔꯥꯎꯕꯒꯤ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃꯠꯇ ꯎꯕ ꯐꯪꯉꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯕꯛ ꯀꯌꯥ ꯌꯥꯎꯍꯜꯂꯝꯗꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯊꯕꯛ ꯑꯗꯨꯝ ꯁꯨꯍꯟꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ ꯑꯩꯅꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯖꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯉꯥꯡ ꯎꯅꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯏ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯕꯕꯥꯒ ꯑꯩꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯉꯦ ꯑꯩꯁꯨ ꯌꯦꯛ ꯊꯣꯛꯄ ꯂꯧꯅ ꯂꯩꯅꯕꯁꯤ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯥ ꯏꯁꯨꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯤꯕꯁꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯕꯗ ꯕꯕꯥꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯏꯃꯧꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯎꯠꯀꯅꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯉꯥꯡꯗꯨꯕꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯖꯩ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯗꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯤ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯆꯥꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯀꯞꯆꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯑꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯌꯨꯝꯗ ꯄꯨꯊꯔꯛꯑꯝꯃꯤ ꯏꯃꯥꯗꯤ ꯑꯉꯥꯡꯗꯨꯕꯨ ꯎꯕꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥ ꯂꯧꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯀꯔꯤ ꯁꯥꯔꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯄꯒ ꯉꯝꯃꯣꯏꯗꯣꯔꯤ ꯁꯤꯗ ꯊꯣꯛꯅꯕ ꯅꯣꯏꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛ ꯏꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯕꯗꯨꯗ ꯕꯕꯥꯅ ꯁꯥꯎꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯅꯆꯥꯁꯤꯡꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯏꯕꯅꯤ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯉꯥꯡꯉꯤꯗꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯏꯆꯥꯒꯤ ꯁꯣꯁꯇꯤ ꯄꯨꯖꯥꯁꯨ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯩꯈꯣꯏ ꯂꯩꯇꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯩꯕꯤ ꯉꯥꯡꯕꯤꯕ ꯇꯧꯕꯤꯔꯛꯑꯝꯃꯤ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯎꯕꯗ ꯀꯔꯦꯝꯅꯕꯤꯕ ꯂꯛꯅꯕꯤꯕ ꯑꯗꯨꯝ ꯇꯧꯏ ꯃꯆꯥ ꯁꯣꯟꯅꯥꯏꯕ ꯄꯣꯛꯄꯅꯤ ꯌꯦꯛ ꯊꯣꯛꯄ ꯂꯧꯅ ꯂꯩꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯥꯡꯅꯕꯤꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯨ ꯑꯣꯟꯁꯟꯅꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯑꯝꯃꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯜꯂꯒ ꯊꯣꯛꯄ ꯉꯝꯃꯝꯗꯦ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯕꯨ ꯂꯛꯅꯕꯤꯕꯗ ꯏꯁꯣꯔ ꯀꯌా ꯑꯃ ꯈꯨꯔꯨꯝꯖꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯎ ꯇꯝꯈ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯀꯞꯄꯛꯏ ꯏꯃꯥꯒꯤ ꯃꯤꯆꯩ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯤ ꯏꯆꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯏꯆꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯕꯅꯤ ꯌꯥꯔꯦ ꯅꯪꯁꯨ ꯀꯞꯄꯅꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯔꯛꯑꯝꯃꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩꯁꯨ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯜ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯉꯥꯡ ꯃꯅꯥꯛꯇ ꯂꯩꯔꯝꯗꯦ ꯑꯩꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯑꯉꯥꯡ ꯀꯞꯄꯤꯒꯥꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯖꯥꯠꯔꯥ ꯑꯩꯁꯨ ꯑꯉꯥꯡꯗꯨꯕꯨ ꯄꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯗꯨꯅ ꯂꯩ
ꯆꯪꯃꯜꯂꯛꯇꯕ ꯑꯗꯨꯗ ꯑꯩꯁꯨ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯀꯧꯔꯛꯑꯝꯃꯤ ꯇꯥꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯄꯥꯟꯗ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯃꯪꯒꯦ ꯄꯥꯟꯕꯤ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯊꯨꯅ ꯑꯩꯁꯦ ꯆꯪꯁꯤꯟꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯄꯛꯑꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯕꯁꯤꯗ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯇꯧꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯝꯃꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕꯣ ꯏꯃꯧꯁꯦ ꯁꯦꯟꯅꯕ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯕꯕꯥꯁꯨ ꯌꯥꯝꯅ ꯀꯞꯆꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯩꯁꯨ ꯏꯃꯥꯗ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ꯭ꯔꯥ ꯅꯃꯧꯁꯤꯅ ꯏꯃꯥꯗ ꯀꯌꯥꯝ ꯂꯥꯟꯈꯤꯕꯅꯣ ꯏꯃꯥꯅ ꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯤꯁꯤ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯣꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯄꯛꯑꯝꯃꯤ ꯌꯨꯝꯊꯪꯅꯕ ꯏꯅꯦ ꯍꯣꯏꯁꯨ ꯑꯩꯅ ꯀꯞꯄ ꯂꯥꯎꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯃꯣꯏ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗꯗꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯊꯛꯇꯒꯤ ꯂꯧꯊꯔꯛꯑꯝꯃꯤ ꯑꯩꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯕꯁꯤꯗ ꯕꯕꯥꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯑꯝꯃꯤ ꯑꯆꯧꯕ ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯦ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯁꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯅꯣꯡꯉꯥꯟꯕ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯐꯛꯇꯨꯅ ꯐꯖꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯃꯨ ꯍꯧꯗꯣꯡꯅꯒ ꯀꯥꯟꯈ꯭ꯔꯒꯗꯤ ꯐꯠꯇꯦ ꯑꯩꯁꯨ ꯕꯕꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯛꯅ ꯐꯖꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯀꯣꯏꯁꯟꯗꯨꯅ ꯊꯝꯕꯤꯔꯛꯑꯝꯃꯤ ꯅꯣꯡꯉꯥꯟꯕꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯏ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛꯁꯨ ꯂꯥꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯑꯗꯨꯕꯨ ꯌꯥꯎꯔꯛꯑꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯔꯗꯤ ꯄꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯏꯃꯥꯅ ꯑꯗꯨꯃꯛ ꯂꯧꯕꯤꯔꯛꯑꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯃꯃꯥ ꯂꯩꯇꯕꯗꯒꯤ ꯑꯉꯥꯡꯁꯦ ꯄꯨꯀꯞꯇ ꯀꯞꯄꯛꯑꯝꯃꯤ ꯁꯨꯝꯅ ꯄꯣꯂꯣꯏꯕ ꯂꯣꯏꯕ ꯉꯥꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯁꯥ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯁꯥꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯁꯥ ꯁꯦꯡꯇꯣꯛꯑꯒ ꯏꯃꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯍꯜꯂꯒꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯃꯥꯗ ꯁꯥꯎꯅꯤꯡꯕ ꯈꯔ ꯄꯣꯛꯄꯗꯒꯤ ꯌꯥꯅꯤ ꯏꯃꯥꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯇꯨꯝꯖꯔꯁꯅꯨ ꯏꯃꯥ ꯇꯨꯝꯕꯤꯔꯨꯔꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯏꯃꯥꯁꯨ ꯊꯨꯅ ꯑꯗꯨꯝ ꯊꯣꯛꯈꯤꯔꯛꯑꯝꯃꯤ ꯑꯩꯁꯨ ꯑꯉꯥꯡ ꯇꯨꯝꯍꯟꯈ꯭ꯔꯒ ꯇꯨꯝꯕ ꯌꯥꯗꯗꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ ꯇꯨꯝꯊꯕ ꯌꯥꯗꯗꯅ ꯂꯩꯔꯤꯉꯩ ꯄꯨꯡꯗꯤ 12 ꯇꯥꯁꯜꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯈꯣꯟꯊꯥꯡꯅꯅ ꯇꯥꯔꯛꯏ ꯑꯩꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯁꯥ ꯄꯨꯝꯕ ꯇꯨ ꯆꯣꯡꯈꯤꯔꯛꯑꯝꯃꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯃꯈꯣꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯥꯔꯛꯏꯕ ꯑꯗꯣꯝꯗ ꯊꯣꯔꯛꯑꯝꯃꯤ ꯑꯩꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯔꯛꯄꯗ ꯃꯪꯒꯦ ꯃꯈꯣꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯗꯧꯅ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯑꯩꯅ ꯎꯔꯛꯑꯝꯃꯤ ꯑꯩꯁꯨ ꯀꯅꯥꯅꯣ ꯑꯥꯗ ꯂꯦꯞꯄꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯔꯛꯀꯦ ꯇꯧꯔꯛꯄꯗ ꯕꯕꯥꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯑꯆꯧꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪ ꯀꯗꯥꯏꯗ ꯊꯣꯛꯀꯦ ꯍꯥꯏꯔꯤꯅꯣ ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯪꯉꯛꯄꯗꯨꯗ ꯕꯕꯥꯗꯨ ꯑꯣꯟꯁꯟꯗꯨꯅ ꯕꯕꯥ ꯑꯥꯗ ꯅꯃꯧ ꯅꯨꯄꯤ ꯂꯦꯞꯄꯤꯁꯤ ꯌꯦꯡꯉꯣ ꯑꯩꯁꯨ ꯁꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯜꯂꯛꯑꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯊꯤꯜꯂꯨꯕꯗꯨꯗ ꯍꯧꯖꯤꯛꯇ ꯂꯦꯞꯄꯝꯕꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯑꯩꯒꯤ ꯇꯧꯗꯨꯗ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗꯦ ꯌꯥꯔꯦꯁꯦ ꯆꯪꯉꯣ ꯑꯆꯧꯕ ꯅꯪꯒꯤ ꯋꯥꯈꯟꯗꯣ ꯈꯔ ꯐꯥꯊꯧ ꯆꯪꯉꯣ ꯏꯁꯨꯒ ꯇꯨꯝꯃꯨꯔꯣ ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯉꯛꯑꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯄꯁꯤꯗꯁꯨ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯄꯗꯧꯅ ꯑꯗꯨꯝ ꯇꯧꯏ ꯑꯩꯁꯦ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯁꯜꯂꯨꯕꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥꯁꯨ ꯀꯟꯅ ꯀꯞꯄꯛꯏ ꯏꯆꯥꯅꯨꯄꯥꯅ ꯀꯞꯄꯛꯄꯗꯨꯗ ꯊꯨꯅ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯏꯆꯥꯕꯨ ꯄꯝꯗꯨꯅ ꯁꯨꯝꯕꯤꯔꯝꯃꯤ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯗ ꯑꯩꯁꯨ ꯋꯥꯗꯅ ꯑꯗꯨꯝ ꯇꯨꯝꯊꯔꯦ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯊꯪꯅꯕ ꯏꯅꯦꯗꯨ ꯂꯥꯛꯇꯨꯅ ꯑꯆꯧꯕ ꯅꯣꯏꯒꯤ ꯃꯪꯒꯦ ꯄꯥꯟꯕꯤꯁꯦ ꯌꯥꯟꯊꯠꯈ꯭ꯔꯣ ꯎꯁꯤ ꯁꯨꯝ ꯊꯝꯃꯒꯗꯤ ꯑꯀꯤ ꯑꯈꯪ ꯁꯨꯝ ꯄꯤꯔꯛꯑꯅꯤ ꯅꯪ ꯈꯨꯔꯥꯅ ꯉꯔꯥꯡ ꯃꯄꯥꯟꯗ ꯊꯣꯛꯄꯗꯁꯨ ꯃꯪꯒꯦ ꯄꯥꯟꯕꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯗꯧꯅ ꯇꯧꯏ ꯍꯥꯏ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯅꯦ ꯃꯥꯒꯤ ꯗꯦꯕ ꯀꯔꯃꯁꯤ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯁꯣꯏꯗꯅ ꯌꯥꯟꯊꯠꯆꯔꯒꯦ ꯍꯥꯏꯔꯝꯃꯤ ꯏꯅꯦꯗꯨꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ ꯏꯁꯣꯔꯒꯤ ꯅꯨꯡꯗꯝ ꯈꯣꯟꯅꯤ ꯐꯔꯦ ꯏꯅꯦꯁꯨ ꯍꯣꯔꯦꯟ ꯋꯥꯏ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯃꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯏꯅꯦ ꯑꯩꯁꯨ ꯊꯕꯛ ꯀꯩꯀꯩꯅꯣ ꯈꯤꯇ ꯌꯥꯎꯁꯜꯂꯨꯈꯤꯒꯦ ꯏꯆꯥꯅꯨꯄꯥꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯗꯨꯝ ꯂꯧꯕꯤꯔꯛꯑꯝꯃꯤ ꯑꯩꯁꯦ ꯊꯕꯛ ꯇꯧꯕꯒꯤ ꯏꯃꯨꯡꯗ ꯆꯪꯕꯁꯤꯗ ꯑꯩꯒꯤ ꯀꯥꯁꯤꯗꯒꯤ ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔꯛꯑꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯀꯧꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯀꯥꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯨꯕꯗ ꯑꯩꯒꯤ ꯀꯥꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯂꯩꯕꯒꯨꯝ ꯇꯧꯏ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯁꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯀꯥꯁꯤꯗ ꯐꯖꯅ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯐꯖꯅ ꯆꯪꯉꯒ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯑꯃꯨꯛ ꯎꯔꯝꯗꯦ ꯑꯩꯁꯨ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯊꯨꯅ ꯊꯣꯔꯛꯇꯨꯅ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯇꯧꯅꯕ ꯇꯧꯔꯛꯑꯝꯃꯤ ꯑꯁꯤꯕ ꯍꯪꯕꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯔꯛꯑꯝꯃꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛꯁꯨ ꯂꯥꯛꯇꯨꯅ
ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯦ ꯍꯪꯕꯤꯔꯛꯏ꯫ ꯃꯣꯏꯒ ꯑꯩꯒꯤ ꯏꯃꯥꯒꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯔꯝꯗꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯦ ꯑꯁꯇꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯪꯒꯦ ꯄꯥꯟꯕꯤ ꯑꯗꯨꯕꯨ ꯌꯥꯟꯊꯠꯅꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯊꯣꯔꯛꯄꯗꯨꯗ ꯕꯕꯥꯅ ꯑꯩꯕꯨ ꯈꯥꯝꯗꯨꯅ "ꯑꯆꯧꯕ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯩꯅꯁꯨ ꯕꯕꯥ ꯃꯪꯒꯦ ꯄꯥꯟꯕꯤꯁꯤ ꯌꯥꯟꯊꯠꯈ꯭ꯔꯒꯦ ꯇꯧꯕꯅꯤ꯫ ꯁꯤ ꯂꯩꯕꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯛꯏ꯫ "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕꯅꯤ꯫ ꯌꯥꯟꯒꯦꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯥꯜꯂꯨ꯫ ꯅꯨꯃꯤꯗꯥꯡꯗ ꯎ ꯌꯥꯟꯕꯗꯤ ꯇꯧꯍꯩꯔꯝꯃꯣꯏ." ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯏꯃꯨꯡꯁꯤꯗ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯑꯗꯨꯝ ꯇꯥꯔꯤꯕꯁꯤ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯅꯥꯀꯣꯡꯁꯤ ꯃꯦꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯥꯁꯦ ꯀꯟꯅ ꯀꯞꯄꯛꯏ꯫ ꯑꯩꯁꯨ ꯏꯆꯥꯅ ꯀꯞꯄꯗꯨꯗ ꯊꯦꯝꯒꯦ ꯍꯥꯏꯗꯅ ꯄꯝꯒꯦ ꯇꯧꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯑꯃꯨꯛ ꯅꯣꯛꯆꯔꯛꯄꯗꯨꯗ "ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯀꯞꯄꯝꯃꯒ ꯑꯃꯨꯛ ꯀꯟꯅ ꯅꯣꯛꯂꯛꯏꯁꯤꯅ? ꯅꯠꯇꯦ, ꯑꯉꯥꯡꯁꯤꯕꯨ ꯃꯃꯤꯠꯇ ꯂꯥꯏ ꯎꯕ ꯀꯥꯏꯗꯨ ꯎꯔꯕꯖꯥꯔꯥ?" ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯆꯥꯅꯨꯄꯥꯁꯦ ꯐꯃꯨꯡꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯑꯒ ꯂꯩ꯫ ꯑꯩꯁꯨ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯥꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯩꯅ ꯌꯦꯡꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯒꯁꯨ ꯃꯤ ꯂꯩꯕꯒꯤ ꯁꯥꯍꯨꯝꯗꯤ ꯀꯥꯗꯨꯗ ꯑꯗꯨꯃꯛ ꯐꯪꯉꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯤꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯁꯤ ꯃꯤ ꯑꯃꯅ ꯍꯥꯡꯇꯣꯛꯑꯒ ꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯆꯥꯅꯨꯄꯥꯗꯨ ꯅꯣꯛꯑꯝꯕꯗꯨꯁꯨ ꯑꯃꯨꯛ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕꯖꯥꯔꯥ?" ꯑꯩꯁꯨ ꯁꯤ ꯈꯟꯗꯨꯅ ꯏꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯗꯦꯕ ꯀꯔꯃꯒꯤ ꯄꯣꯠ ꯆꯩ ꯋꯥꯠꯇꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯍꯌꯦꯡ ꯁꯣꯔꯥꯠꯅꯤ ꯍꯥꯏꯕꯁꯤꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯁꯨ ꯌꯧꯁꯜꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯂꯥꯛꯏꯕꯗꯨꯒꯤ ꯄꯦꯟꯅꯕꯁꯨ ꯇꯧꯔꯛꯑꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯁꯣꯔꯥꯠ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯇ ꯃꯁꯥꯁꯦ ꯌꯥꯝꯅ ꯁꯥꯒꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯑꯩꯈꯣꯏꯁꯨ ꯃꯤ ꯂꯥꯛꯏꯕꯁꯤꯡꯗꯨꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯑꯉꯥꯡꯗꯨ ꯌꯦꯡꯁꯟꯕ ꯁꯪꯉꯝꯗꯦ꯫ ꯁꯨꯝꯅ ꯁꯣꯔꯥꯠꯁꯨ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯣꯔꯥꯠꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛꯇ ꯄꯨꯟꯅ ꯌꯨꯝꯁꯦꯡꯕꯁꯨ ꯇꯧꯈ꯭ꯔꯦ꯫ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯏꯆꯥꯅꯨꯄꯥꯁꯦ ꯀꯞꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯨꯁꯨꯛ ꯃꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯕꯕꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯏ꯫ ꯑꯩꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯆꯪꯉꯛꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ? ꯅꯪꯅ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯗꯨꯅ?" ꯑꯩꯁꯨ "ꯏꯃꯥ, ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅ ꯑꯃꯠꯇ ꯌꯦꯡꯁꯟꯗ꯭ꯔꯕꯣ? ꯃꯁꯥꯁꯦ ꯌꯥꯝꯅ ꯏꯪꯉꯒ ꯂꯩꯔꯝꯃꯤ, ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯂꯣꯏꯅ ꯃꯨꯁꯜꯂꯝꯃꯤ." ꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯏꯆꯥꯅꯨꯄꯥꯒꯤ ꯁꯣꯔꯗꯨ ꯌꯦꯡꯉꯨꯕꯗ ꯁꯣꯔ ꯍꯣꯟꯕꯗꯨ ꯂꯦꯞꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯇꯨꯅ ꯏꯃꯥꯗ "ꯏꯃꯥ, ꯑꯉꯥꯡꯁꯦ ꯁꯣꯔ ꯍꯣꯟꯗꯕꯗꯧꯅ ꯇꯧꯏ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃ ꯑꯅꯤ ꯂꯩꯍꯧꯔꯤꯕꯗꯨꯁꯨ ꯆꯪꯁꯜꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ. ꯁ꯭ꯋꯥꯏꯗ ꯃꯥꯏꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯊꯨꯅ ꯀꯧꯕꯤꯔꯨꯆꯣ." ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯃ ꯂꯩ ꯃꯗꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯨꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯈꯤ ꯍꯥꯏꯗꯅ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯊꯨꯅ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯑꯩꯒ ꯈꯪꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯈꯣꯏꯒꯤꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯃꯇ ꯇꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨꯅ ꯈꯪꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯄꯥꯟꯗꯒꯤ ꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯀꯧꯔꯤꯕꯗꯣ ꯇꯥꯗꯨꯅ ꯃꯥꯏꯕꯗꯨꯁꯨ ꯊꯣꯔꯛꯇꯨꯅ "ꯀꯔꯤ ꯂꯩꯔꯒꯦ ꯏꯕꯨꯡꯉꯣ? ꯅꯪꯅ ꯑꯗꯨꯛ ꯐꯤꯡꯅ ꯂꯥꯛꯏꯕꯗꯤ?" ꯃꯗꯨꯗ ꯑꯩꯅꯁꯨ "ꯑꯣꯖꯥ ꯅꯆꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ. ꯈꯤꯇꯪ ꯊꯨꯔꯦ. ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ. ꯈꯤꯇꯪ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯁꯤ." ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯃꯥꯏꯕꯗꯨꯁꯨ ꯌꯥꯕꯤꯗꯨꯅ ꯑꯩꯒ ꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯕꯗꯨꯅ ꯏꯆꯥꯒꯤ ꯃꯁꯥꯗ ꯁꯣꯛꯇꯨꯅ ꯌꯦꯡꯉꯕ ꯃꯇꯨꯡ "ꯁꯤꯗꯤ ꯑꯉꯥꯡꯁꯦ ꯀꯟꯕ ꯉꯝꯃꯔꯣꯏ, ꯃꯥꯒꯤ ꯁꯣꯔ ꯂꯦꯞꯈ꯭ꯔꯦ. ꯅꯈꯣꯏꯅ ꯈꯔ ꯉꯟꯅ ꯍꯥꯏꯔꯛꯑꯝꯃꯒꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯒꯗꯕꯅꯤ." ꯃꯥꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯩꯒꯤ ꯅꯨꯄꯤ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯒ ꯀꯥꯏꯅꯕ ꯇꯥꯔꯕ ꯈꯟꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏꯒꯤꯁꯦ ꯂꯥꯏ ꯈꯨꯔꯝꯗꯕ ꯌꯥꯔꯣꯏ. ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯅ ꯌꯥꯎꯈꯤꯕ ꯏꯃꯨꯡꯅꯤꯅ. ꯏꯕꯦꯝꯃꯗꯨꯅ ꯂꯩꯈꯤꯗꯕꯗꯨꯁꯨ ꯂꯩꯃꯥꯡꯁꯤꯡꯅ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ. ꯑꯗꯨꯅ ꯏꯕꯦꯝꯃꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯎꯗꯨꯁꯨ ꯌꯥꯟꯊꯠꯂꯒ ꯃꯩ ꯊꯥꯗꯣꯛꯎ. ꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤꯞꯄꯝ ꯆꯥꯔꯝꯕ ꯄꯨꯝꯕ ꯅꯣꯏꯅ ꯂꯣꯏꯅ ꯃꯩ ꯊꯥꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯃꯗꯨ ꯑꯃꯠꯇ ꯇꯧꯗ꯭ꯔꯕ ꯃꯥꯜꯂꯤ." ꯑꯩꯁꯨ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯂꯩꯈꯤꯗꯕ ꯃꯥꯅ ꯇꯨꯝꯂꯝꯕ ꯐꯃꯨꯡ ꯑꯁꯤꯗꯅꯤ ꯏꯆꯥꯒ ꯑꯩꯒ ꯇꯨꯝꯂꯤꯕ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎꯗꯨꯁꯨ ꯉꯁꯤ ꯐꯥꯎꯕ ꯌꯥꯟꯗ꯭ꯔꯤ꯫ ꯁꯤ ꯈꯟꯗꯨꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯝꯃꯕ ꯃꯇꯨꯡ ꯎꯗꯨꯁꯨ ꯑꯗꯨꯝ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯩꯅ ꯂꯣꯏꯅ ꯇꯨꯝꯅ ꯊꯥꯗꯣꯛꯑꯝꯃꯤ꯫
ꯀꯥꯁꯤꯕꯨꯗꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯐꯖꯅ ꯈꯨꯔꯝ ꯊꯣꯛꯄꯤꯗꯨꯅ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯄꯤꯔꯝꯃꯤ꯫ ꯊꯕꯛ ꯄꯨꯡꯕ ꯂꯣꯏꯔꯕꯗ ꯃꯥꯏꯕꯗꯨꯅꯁꯨ ꯇꯞꯅ ꯃꯧꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ, ꯑꯩꯅ ꯐꯅꯕ ꯇꯧꯕꯤꯔꯝꯂꯕꯅꯤ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯏꯆꯥꯁꯤꯒꯤ ꯃꯥꯏꯕꯗꯨꯒ ꯇꯥꯟꯅꯔꯒ ꯆꯐꯨ ꯑꯍꯤꯡꯕꯗ ꯍꯥꯞꯇꯨꯅ ꯏꯆꯥꯁꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯁꯨ ꯊꯕꯛ ꯄꯨꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯉꯁꯥꯏꯗꯒꯤ ꯂꯩꯕꯤꯔꯝꯕꯗꯨ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯝꯕꯗꯨꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯒ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯌꯣꯟꯊꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯃꯗ ꯑꯇꯣꯞꯄ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨ ꯌꯥꯕꯤꯗꯨꯅ ꯏꯪꯈꯣꯜ ꯑꯃ ꯂꯧꯔꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯍꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯃꯐꯝꯗꯨ ꯎꯔꯒ ꯑꯩꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯍꯩꯅꯤꯡꯗꯕ ꯑꯗꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯏꯪꯈꯣꯜ ꯍꯣꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯖꯔꯤ꯫ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯗꯅ ꯂꯩꯔꯤ꯫ ꯕꯕꯥ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯩꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯑꯩꯒꯤ ꯃꯤꯠꯇ ꯎꯗꯨꯅꯇ ꯂꯩ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫